As-Samī Pumnamak Tabiriba Mapu, the all hearing. Quran da sumna haibiri. Ta sing namak Allah di pot pumnamak tabani. Pot pumnamak ubani. Allah Ta'ala gi thoidok pa tabi haiba amasung ubi haiba dagi taibang panisigi saknai daba kari matan nan thok pangamde. Quran da sumna haibiri. Thangai sing namak aina tari. Nakhoi gi fongdok chaba pumnamak. Amasung aini yengli nakhoi gi fibam pumnamak. Mahaki miyoi bugum tabada khonjel anem awangi amasung ubada nakpa lapagi makhaponde. Amuksa Quran da sumna haibiri. Amasung nahakna lau na ngangbagi tangai fedaba leite. Maramdi mahakna khangi aron ba pumnamak amasung chetna lotsin ba pumnamak adu. Allah gi Nabi S.A.W.gi ga loina na chatminna ba safaramada. Kongloi Muslim karna Allah will na target lame. Matamadu da Allah gi Nabi S.A.W.gi na haibiki. Tuminna manapang ba natraga na yay sin ba amada kau ba adugum na kau gano. Mahak pum na magtaba ni, nagsin na ba ni. Taibang miyoi ba ikoy na hakchangi kayat ki makhapon na tay. Khudam moy na khonjel gi ithak sekenda sinodagi lising kun fawagi manung dalay ba adu tamak miyoi ba na tangam me. Tawi gumbasung hui gumba jiwa sing dadi masidagi hen ba khonjel gi ithak su amuk tangam me. Asigumba ithak ipom gun kayane sindok tu na taibang pan masa pumba sida laikri. Makoy pumba miyoi bagi kayana laksin bangamde. Makoy bu ungamdaba taibang pan gaib ki alam hairaga sukhang nay. Khudam waya jinna madi farista singi alam taibang pan. Kayat ki makhapon daba taba uba khang badi pumna magi thaurang thau silliba Allah Ta'ala ne. Allah Ta'ala gi mating magon sifati kamaliyat sakhang naba pochak ki mahaki khudam pandam mayam siga. Loina na gaib ki alam da aikhoy gi gyan lo singi amadi iman gi midyang leishin batay. Nung pan gi gyan lo sing dina bigyan namasung iman dina ibadat na chang da biyad ba oina thokane. Bigyan gi lo sing na ngasidi miyoi bagi kayat wang madalayba. Taibang gi awoy ba kaya ba su tiyang na bangam halay. Tawigum masung iman gi mityang wat padagi theng nariba adugi chapchana khang bangam handre. Asing ba purak labasu achum ba purak ngamde. Kariguma pot natraga fibam mamagi asing ba tanatana madugi achum ba purak kya hairabadi. Allah Ta'ala gi mai kaidagi masagi kokta da natana thamoy da hakheng na halaktuna khang hanbirak labam matamdu da karigumba adugi achum ba masamang na sakhi oiduna khang bangam gani. Mapung faba bigyan de, gyan lo singi mathak tau, iman gi maikay da kita fang bangam gani. Pum chik pa haiba fiwam madu kanagumba amana karam na khangam gadage. Masita sing badi pum hang ba haiba dugi matik maguna mane. Pum chik pa kaya da so fang bangam loy, samnatangi masana masagi nung da theng na zabanatana. Thamoy layum na pumhang hang kibo hang do kibisi nunglon nungi khongchata ahan ba yakai bane. Tangkak sida ngam khaidagi malang pan gi saruk ama oiraki mahak masamak. Kham theng ba achik pa gi khonjel haiba malayram ba khonjel adu tarak pada. Pan gi khonjel punwak thingzin kibo tangkak amalak e mahaki. Achik pasin ngang lagi mahak ngonda amasung ngang ki mahak na achik pasimang na yom silli taibang asupabu lol asi As-Samī al-alamin gini. Fazilat wangang dana Minglen asi zahar namaz matung de so laga ni zaba dua Allah na tabi gani.